Ngarang Imphal da lakiba Ministry of Home Affairs ki Kangbuga Arambaiga anirak suba oina ngasi wari sanakre. Ngarang Imphal da lakiba Ministry of Home Affairs ki Kangbuna anirak suba oina ngasi Arambai Tengol ga wari sanakre ngasi ayupung tara taba adwaidigi hauraga numiyung matung fauba sana konungda Ministry of Home Affairs ki team istelenga ki mihut amadi Arambai Tengol ga wari sanakre. Ngasi wari sanaba aduda MP Lesemba sana zauba Arambai Tengol gilusingba korongan bakhuman Manipur Chief Secretary Benit Joshi Naga Peace Toki interlocutor oiriba Retired Special Director AK Misrana lusingba team aduna SIB New Delhi gi Joint Director Mandip Singha Tulli amasung SIB Imphal gi Joint Director Rajesh Kapliga sarugyaki. Ngasigi wari sanaba aduda irang asiga mari lenena kari wari sanakrabage haibagi chap chabadi hauzu faubagi oinadi khangba ngamdre amadi lengaki maiki degi shu official oina khangalakpa leitre. Ngarang Ministry of Home Affairs ke advisor AK Misra na lusingba miyoi ahum ngarang Imphal da thunglakiba matamda akanaba team aduna Arambai Tengol gi lusingba korongan ba amadi MP Lesemba sana zawbaga unaduna wari sanakibani. Charter flight amada makoi ahum numidang waidam pung mga makhairam taba matamda Imphal Airport ta thunglakibani. Naga Peace Toki interlocutor oriba Retired Special Director AK Misra na lusingba team aduna SIB New Delhi gi Joint Director Mandip Singha Tulli amasung SIB Imphal gi Joint Director Rajesh Kapliga su loinarakki. Ministry of Home Affairs ki team aduna Imphal da hek thunglaba matungda Manipur gi ningthau oiriba MP Lesemba sana zawba yauna Arambai Tengol gi lusingba korongan baga wari sanakre. Wari sanaba da chapchaba kari wari sanakibano haibadi khangalakpa leitri amaromda social media da Arambai Tengol gi lusingba korongan bana thadorakpa warol singdi Ministry of Home Affairs ki special team ga Arambai Tengol gi unit commander singa iningthau gi konungda firal makhongda unaki. Lainana Arambai Tengol na thamkibu wafum ahongba leite. Amaromda hayeng Kangla da Minister MLA singaw na mipam pangtok na ba Arambai Tengol na siliba sigam mari lenana Kangla gi sangpham guest sing amadi akoi bada akan ba security gi section thourang loukhtkhre Kangla manungda Arambai gi miyoi sing khutlai pairaga sanghandana ba thourang asi loukhalakpani hairi. Cookies na tamtina hatopik rabaning thokong kha khunawdagi miyoi marigi aroiba mathau mangam pangthok naba thawa yaugdraba haksang loukhtkhre. Tha sigi haukiba tang taragani pan sagol sinimit ki numidang wairamda ningthokong kha khunawgi High Canal maongda Kuki militants singna mapa macha yauna miyoi mari tamthina hatok lamkhiba makoi marigi thawa yaugdraba haksang ngasi JC amadi miyamna rimski moktagi aroiba mathong mangam pangthoknaba loukhtkhre. Laikhidraba miyoi mari adudi ningthokong kha khuna ward number 4 dagi water supply panaduna leiba oinam bamonjau chahi humpu apopa laikhidraba onokul bamonjau gi machanupa oinam manitomba Elias abung chahi 38 khulla simakta dagi thiam somendro chahi 52 apopa laikhidraba TH Mani Babu amadi ningthaujam nabadip chahi 39 apopa laikhidraba ningthaujam Shyamani hairi. Border town moregi mafam anida IED bomb ani plan tawduna thamlambadagi bomb expert na lokthoklaga pokhai hankre. State Security Force amadi Central Security Force animak nakan bamong dangak sanbagi thabak chathariba border town moregi mafam anida Kuki militants singna plan tawduna thamlamba oigani singnaba IED gi bomb ani ngasi patrolling chatpa Security Force ki kangbuna thengnabadagi bomb expert ki kangbuna lokthoklaba matungda ngasi ayuk more town gi mafam anida asoi angam yaudana pokhai hankre. Kangla ki maira paukse sina fangba paugi matung inadi IED bomb ani asi more 1 number 8 New More dagi fangbani aduga New More gi get manak tagi lethot bomb amadi atay pokai ba yaba masakhara su phangmangamki. Security person singna bomb expert singalon na recover tawraba bomb sing asdu recover tawraba bomb sing adu ngarang ayupung taramatoi makhairam taba matamda More Custom Preventive Office mamang amadi numit yungba matung pung 12 minute taramari taba matamda asoy ngam yaudana pokai hankre. Pausina makata na haibada hojik Moreda center gi ahenba security force thazilakpaga lonena mathau pangthokpa hokre. Ngasi ayupung 6 tagina mapon phyawa curfew komtholingi manungda More gi miyai singna sana thangnaba polam sing leina khi masigi matungda More border town asi kuntak lansi
ꯁꯨꯕꯒ ꯆꯞ ꯃꯥꯟꯅꯅ ꯃꯤꯁꯝ ꯑꯃꯠꯇ ꯃꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯈꯤꯗꯦ, ꯂꯝꯕꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯀꯥꯡꯕꯨ ꯅꯠꯇꯅ ꯑꯇꯩ ꯃꯤꯁꯝ ꯑꯃꯠꯇ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯅꯈꯤꯗꯦ ꯍꯥꯏꯔꯤ꯫